रिपब्लिक डे के थौरम कंगलै येलहोमी मियामना सरुक याबिबगी महुत्ता लंबी लमजाउदा थोक्तुना सीए बिल यानिंगदबा खोंजंग ओइना संगसिनबियु हाइना यूसीएम की प्रेसिडेंट सुनील करामना मियामदा अपील तौरकली। मापन सुबह नेशनल वोटर्स डे की थौरम पांगथोक्रे वोटर्स सिंगना अकीबा याउदना इसागी हक सिजिनदुना वोट थादसी हाइना चीफ सेक्रेटरी डॉक्टर जे सुरेश बाबू आईएएस ना फोंदोक्रे। अमदी मरुओइबा लैंगाक ओइरिबा लोइसंग अमा ओइरिबा DIPR ना जनवरी था लोइगदौरिबा फाउबा चाही असिगी ओइबा डायरी पुथोकपा ngamdana लैरी। खुरुमजरी टाइम्स ऑफ मणिपुर न्यूज में ताबिरिबा पुनमकपु अरुणबलाना तराम नोकचरी पाउ संदोकना पिजरी। हयेंग पांगथोकदौरिबा रिपब्लिक डे की थौरम कंगलै येलहोमी मियामना सरुक याबिबगी महुत्ता लंबी लमजाउदा थोक्तुना सीए बिल असिबु यानिंगदबा खोंजंग ओइना संगसिनबियु हाइना सिविल सोसाइटी ऑर्गेनाइजेशन सिंगना मियामदा अपील तौख्रे। ngasi lamphel लैबा यूनाइटेड कमिटी मणिपुर यूसीएम की ऑफिस दा पांगथोखिबा पाउमी सिंगा उनबा अमदा यूसीएम की प्रेसिडेंट सुनील करामना भारत की अवांग नोंगपोक स्टेट सिंगदा लैरिबा येलहोमी सिंगना पामदबा बिल अमबु भारत लैंगाकना नमदुना चनहनबा होनरकपासी यानिंगदे अवांग नोंगपोक लमदमदा इंगना तपना हिंजरिबा येलहोमी सिंगी मरक्ता मिटोप मियांसा कया थाजिलक्तुना येलहोमी मुथननबा होनरिबा थौसिल असिगी मायोक्ता कंगलै येलहोमी सिंग अमदी अवांग नोंगपोक की येलहोमी मियामना पुन्ना लेपमिनसी बिल असि यानिंगदे हाइबा उटपा ओइना हयेंग पांगथोकदौरिबा रिपब्लिक डे की थौरम असि येलहोमी पुन्ना बॉयकॉट तौमिनसी नुमित असिदा मियामना खोंजंग संगसिनबगा लोइनना सीए बिल 2016 खुदक्ता लौथोकदबनी रिपब्लिक डे की थौरम अखोइना यानिंगदे हाइबा खोलाउ लाउमिनसी हाइखी। लाइब्रेरी मयाम सिंगसिना तंगाइपदना अखोइ हयेंगी रिपब्लिक डे सि बॉयकॉट तौबु मतमदा स्लोगन अनि खतंग अखोइ मपुंग ओइना थमजनिंगी मरंदि अहामदा विड्रॉ Citizen Amendment Bill 2016 haibama anisubada we condemn India's Republic Day celebration in Manipur and Northeast haiba anisigi slogan ga loinana aikoi hayeng si lambi da tholoktana lekai lekai da ngamjabda protest to view haiba wafam sima पाउमी सिंगा उन्नबादुदा सरुक याखिबा अमुकोगी प्रेसिडेंट PH देवान शर्मना मणिपुर कननबा बिल तकनरिंगै सैरक असिदा येलहोमी मुथननबा होनरकपा बिल असिगे मायोक्ता अखोई खुदिंगमकना लेमिनसी हाइकी। पाउमी सिंगा उन्नबादुदा हेरिकोन CCSK अमदी लिपुनगी कांगबु सिंगसु सरुक याखी। यामना निंगहन्नदना अखोई अमगा सिदैसिदा चुम्मी लाली फै फतेना नैनबगी मतम नत्रे मियाम पुनमकना अमतोयना लेमिनसी मणिपुर कन्ननबा मणिपुर की तुंगी फ्यूचर कन्ननबा मणिपुर मियाम कन्ननबा मणिपुर कन्ननबगीदमक्ता अखोई हाइरिबा बिल से मसिदि मणिपुर चनबा यारोय हाबजे अखोई पुनमकी इथौदांग ओइमिनसी हाबजे आई थमजरी। अमरोमदा सिटीजनशिप अमेंडमेंट बिल पास तौखिबबु यानिंगदबा फोंदोक्तुना ऑल मणिपुर बार एसोसिएशन अमदी हाई कोर्ट बार एसोसिएशन असिंदुना ngasi सैराब कोर्ट कॉम्प्लेक्स ता साइलेंट सिट इन प्रोटेस्ट अमा चथखरे। अयुक पुंग 10 मखाई अदुवाइदगी हौदुना कोर्ट कॉम्प्लेक्स असिदा चथखिबा वाकट मिफम अदुदा एसोसिएशन की थौगाई पुबा एडवोकेट सिंह अमदी एसोसिएशन की मेंबर कयाना सरुक याखी। वोटर सिंगना अकीबा याउदना इसागे हक सिजुनदुना वोट थादसी हाइना चीफ सेक्रेटरी डॉक्टर जे सुरेश बाबू आईएएस ना ngasi सिटी कन्वेंशन दा पांगथोखिबा मापन सुबा नेशनल वोटर्स डे की थौरमदा फोंदोक्रे। हिरमसदा रिपोर्ट अमा वोटर सिंगना अकीबा याउदना इसागे हक सिजुनदुना वोट थादसी हाइना चीफ सेक्रेटरी डॉक्टर जे सुरेश बाबू आईएएस ना फोंदोक्रे। वाफम सिंगसी सिटी कन्वेंशन दा पांगथोकपा मापन सुबा नेशनल वोटर्स डे की थौरमदा फोंदोखिबनी। चीफ इलेक्टोरल ऑफिसर मणिपुर ना सिंधुना पांगथोकपा थौरम अदुदा DGP LM खोते CRPF मणिपुर नागालैंड सेक्टर की IGP राजेश कुमार IGR साउथ की मेजर जनरल KP सिंह YSM ना थौरम मपु ओइना सरुक याखी। No voter to be left behind haiba thimda pangthokpa thauram aduda SBIP campaign amasu lamthaki। Chief guest oikhiba Chief Secretary Dr. J. Suresh Babu IAS na democracy chatpa laibak amada voter haibasi yamna maru oi miyam gi mihut khanbada amadi niyam chumna mikhal pangthokpada electoral roll da mingchan ba haibasi yamna tangai fade atopa state singa yengnabada state asina vote thadabagi chang adum wangi mikhalda ingna chikna niyam chungna pangthokpa haibasi yamna tangai fade इसागी हक मफम चाना सिजिनगदबनी मनुंग हंजिनबा मफमदा नियम चुमना मिखल पांगथोकनबा होनबदा अवाबा कयासु नंगदबा नत्ते हाइखी। And I'm not saying that people are taking from one party. Most of the voters take from different parties also, different candidates also.
and they will vote for the candidate of their choice. Okay, you have exercised your vote in a very democratic way. You have collected money from 3-4 candidates but voted to one candidate. But ultimately what is going to happen? You lost your moral authority to question that candidate, whoever has won. Now it has become, we are responsible for turning the entire democratic process into a 5-year, one-day event. Praja Singna democracy gi hak adu ningthina sizinabyu voter information helpline kaya hangdoktuna thamle mafom 13 da contact center sing hangdoktuna thamle haiki. As you must have seen, people have gone to vote. Earlier we used to have non-standardized voting compartment, sometimes with a cardboard. Last election we used hardboard. This time it will be a standard voting compartment used across the country, prescribed by the ECI. It's a plastic, it's a corrugated plastic sheet with the ECI logo, parliamentary constituency name, assembly constituency name, polling station number, date of poll, and the details. Right in front there will be a camera focused on that voting compartment, and in more than 50% of cases the data will be live streamed, web streamed to the control room in Imphal and to the various DC offices. Thauram adugi saruk ama oina Chief Secretary na luchingduna National Voters Day ga mari leinana voters sing wasak minaba Chief Election Commission Sunil Arora gi paujel miyam da tahanba voters awareness ka mari leinaba video miyam da yenghanba anauba voter ming salakpa singda epic card yenthokpa SBIP star icon sing ikai khumnaba utpana mapung oiba thauram oiki. Both level officers standing here on the dais are the backbones in preparing. Manipur lainga ki maru oiba loisang ama oiriba DIPR na January tha loigatoraba phawba sahi asigi oiba diary puthokpa ngamdana lairi hiramasida report ama. Manipur Sarkar ki khwadi maru oiba I pawgi loisang ama oiriba Directorate of Information and Public Relations DIPR asi ngasi gi laingakna maming tagi oina thambu sap manare loisang asi na sahi khudingi January ama nangnaba calendar amadi diary puthoktu na miyamda phangalamba adu sahi asigi oinadi diary phanganba ngamdre wall calendar di sahi asigi January gi ahan ba sayol da puthokrabasu hawjik phawda sahi asigi oiba DIPR na puthokpa diary puthokpa ngamdana leiri masibak loisang asi upairiba minister amasung loisang asigi makhada leiriba thabak toriba official singi ashoibani hiram asigi matangda Tom TV da Praja Session kya na phangdorpa wafam gi matung inadi diary amadi calendar asi sahi asigi January ama nangnaba puthokadabani diary haibasi leitengi oina paidaba nate diary gi lamai khudingda normal thokliba thogok wathok sing maru oina I paw sing yauriba diary sing adu isenduna record oina thamgadaba adugumlaba miwabi punsida achauba changdaba yadaba posak amani asigumba miwabi punsiga tana thanaba yadaba posak ama oiriba diary asi Department puthokpa ngamdaba haibasi achawa wahang ama oiri Director of Information and Public Relations DIPR na matam sana diary puthokpa ngamdaba si kari maram gi damakno haibasu Praja Session kya dagi hangnarali amaromda Director of Information and Public Relations DIPR na puthokliba diary asida mangjongna mamangi diary kaya da Manipur lainga ki loisang singda leiriba official singna pairiba phamsing makhoi contact number ngasigi lengak asida lengak session tawriba chief minister MLA amadi council of ministers singi oiba telephone number sing hapada natana lamdam asigi tongan ba hospital sing private sector sing amasung ranai bus service tawriba kaya amagi telephone number sing hapana ngasigi miyamna pamnaba diary ama oiduna lakli ngasi Director of Information and Public Relations DIPR na sahi asigi January thalo singra fawada department asina diary puthokpa ngamdaba asina ngasigi Praja Session kaya da pendaba kaya ama fawnari hiramasi matangda DIPR pairiba minister amasung lengak mapuna miyeng sangba chummi hainasu Praja Session kya dagi phongdok narakli atopa Praja Session kya na phongdok narakli ba fam kaya amana Director of Information and Public Relations DIPR na puthokliba diary amasung calendar asina Manipur gi wang matantana tongan balibak singda lamdam masigi oiba sak takpa honabada asobo thodang lawriba posak amani adubu asigumba diary asi matam sana puthokpa ngamdriba si kari maram gi damaktano diary asi puthoknaba honaba matamda department gi maikei dagi matik sana tender tawkhibra kari gi damak tender tawkhiba pham aduna matam sana puthokpa ngamdribano haiba wahang kaya amasu hangnartaba natri amabu ore Director of Information and Public Relations DIPR gi sobo thodang lawriba official singna Satkiba sahi asigi January tha fawada calendar puthokpa ngamkhidrabasu lakadari mathangi sahida January tha da mapung phana calendar amasung diary puthoktra miyamda kudol tambiu haiba wafam kaya amasu Praja Session kaya dagi phongdok nakli Hauzik pawgi marakhan atyan break amatang lawjari Lamdam asigi lawmi singmi singi
ahangba lamsingda thabi hauro Mahindra company amadi Holland country gi ZPC company ga punna tissue culture tawraga puthokchaba asengba alu char iramdam asigi leibak lehawa yamna chunaraba alu angangba Lady Rosetta amadi alu angauba karfi jyoti makhal animak pambiragani supnatagi alu piece amana alu kiji ama hena puthokpa ngamba alu makhalni iramdam asibu sabu ongnaba alu puthokasi asengba alu char tharsi sarnaba alu hundok khakna maton thoklaga semba alu chara tharagum si haiba kholaw amaga loinena sahi ahum sumna chatharakpa mission amagi makhada pujarakpa alu char singni mipal tangdana iramdam asida alu gi awapa lehelagum si lengsing birau ngasimak Mahindra tractor showroom Malong Bazar Lintoy House Kaksing Bazar adongi ahangba phum singda alu thabiduna iramdam asida alu gi awapa lehelagum si Abema nangna tamibe school IPS hai du yam chikli phai hai nei kam dog ne My school is a quality based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hey ma isa di IPS ki boarding the lerup dagi English ki command so phajna le re lyrics you am hai re personality talent so phajna le re na To speak English is compulsory at a school and boarding. I have the habit of speaking English all the time. Adom gi angang singbu Kanchipur da leba IPS haibada Imphal Public Higher Secondary School da ming chanbiu loinan afaba bahiroi bayanbiu IPS the Imphal Public Higher Secondary School Kanchipur Imphal near Manipur University First Gate. Admission opens from pre-nursery to class 9 both school and boarding. IPS top choice for your child's career. Mahindra Tractor Showroom na monsoon season lakada monsoon offer pijari India da saba Annapurna domestic mini rice mill amadi grinder akak naba matam kharagi oina company na offer price ta yamda phanganjari ho sangbay ma takpada electric prepaid ta supnataki lupa ani makhai mai chai besan morok yangang marumarang hawai makhal sul takpa yaraba grinder su phangbiragani rice mill da phau pudra seng takpage awab leitraba yumgi sangoi kasin amada hillaga isana adum phau takchaba yaraba cheng wai manghandraba cheng khainadraba Annapurna domestic rice mill ni akupa marol gidamak link sinbirau Mahindra Tractor Showroom Malom Bazar pijariba offer price ki khudong saba simyamna lawbiho akak naba matam khara khaktan nanang nupa du bu mayamna yapotei lobu sakhraba natro chakrima aduidi cha injang du loisanaba tawrodana bishon du butot lorabadi injang gi thawraga lorabane aduima dukan dagi bishon du go machanduga leibirogera hoi ima lawbirurake bunga besolamaga masalamaga dapi ne kanglipagi spices industry gi production lobiron iramdam gi posu oire potjan ju yautre chang soktre aduine KSI na hogi ba sei try panji da puthoi ba production yamrajan ginger powder chili powder turmeric powder cinnamon powder mithi jira powder amadi hairi bo loinana sa masal amadi machal lapowa mayam manadaba packaging system so oraba Manipur da hanan boina spices industry da ISO 9001 2008 amadi ISO 9001 2015 phangmada natana trademark su registration tawraba KSI gi product am seasinabiu sina khwai dagi hena pharena bonina pire inni ima KSI gi product sidi yam phabani Break ki matungda mayamam ka hna taram noksari ngasi gi lengak na singmairong lai ingkholda paikhaliba civil secretariat mathang tha natraga march tha fawbi manungda loisenbagi pandamda sinmi sani rom ahing nungthil naidana thabak suri hiramasda report ama Jingmairong lai ingkholda paikhaliba civil secretariat mathang tha da natraga thenglabada march tha da di loisinba ngamlagani Public Works Department ki Chief Engineer Building dagi phangba pawgi matung inna Civil Secretariat sabagi thabak State Empower Committee na yengsillaga thabak sure chawrakna manpower chani romna mathang tha natragana thenglabada march tha da loisinabagi pandamda yamna kanna thabak suri Chief Minister gi akanba mityeng makhada Civil Secretariat sabagi thabak mathang tha da loisinaba yamna kanna honari ayamba sarukti hanadagi loisilaga lairabani hauzik wali basi finishing gi item da flooring tauba ACP granite amadi electrical saruk wali hairibising asi mathang tha fawgi manungda loisinaba yamna kanna honari mathang tha natraga march tha fawbada loisinduna all secretariat asi anoba civil secretariat ta honglakpa ngamlagadi general post office mapadagi moirangkhom fawbada traffic congestion lairibasi kharadi hanthahalagani haiba wafam chief engineer building dagi phongba paw asina makha tana phongdorakli
Hayeng pangthokadoriba Republic Day gi thoronggi mangoinana security force na section thorangi thabak kankhalakli ngasisu Imphal West amadi East ki mafom anida thibahumba gi thabak chathakre hiramasda report ama Hayeng January 23 pangthokadoriba Republic Day celebration ga iroinana thoganingdaba thodok sing thoktana ba security force na lokhalakpa section thorangi saruk ama oina ngasisu mafam khayada paksana thibahumba gi thabak chathabaga loinana singnaba miyoi kaya lokhatkre Imphal East ki oina district asigi SP K Megasandragi miteng makhada Porompat Police Station Imphal East Commando Team Women Police Reserve Line amadi narcotics ki combined team na Porompat Police Station gi manung chanba New Lambulen Tribal Youth TYC ground area da park sana combing operation chathakre ayuk pung manga makhai dagi na taret kamini nimfu fawba chathakiba operation aduda nupi chahum ga marifuni thoi nupa chatru ko humdra ga humdoi punna miyoi lising amaga yankhai manga masa masa gi saktak se puthokuna verification chathaki maduda masa gi saktak se puthokpa ngamdaba miyoi humphuni pan makha tana verification chathana bagi damak Porompat Police na lakhotki Amaromdana Imphal West ki additional SP Operation TS Krishna Tombi ki miteng makhada Imphal West Commando Bazar Unit na Maharani Thong Wahengbam Laikai Jiri Parking amadi Baigo Hotel Mapa Fawa Park sana combing operation chathekre ayuk pung 8 ka minute tara manga dagina 9 ka minute tara manga fawa chathekiba operation aduda punna miyoi sawnga ga tara manga verify tawki maduda masagi saktak se yaukdaba miyoi kunmari makhata na verification chathana bagitamak city police ta sinaki Royal Rider Manipuna lisang sitna lamdam asigi singnung manung changduna manaba khunai ama oiraknaba amadi mahosagi khalkai denaba thangjilakliba khongthang sahin taragani thoi mapung pharakpagi mapok kumon palan thoram haukiba tangta kungani thoi da Imphal East laiba masi Manipur Adventure and Allied Sports Institute ta pangthokre thoram aduga mari leinana rider loop asigi oina ing sok lising aniga taramapan gi thoburel oina Laisram Momo Vice President Sek Herojit Sapam General Secretary RK Bubos Nana Chingba Miyoi Kaya ama khankre naungna President oina thau puraga daba Laisram Momona lamdam asi malemda lairiba rider singi tourism sport ama ohenna bagi mi yeng thamle haiba wafang kaya ama su fongdorakli Royal Riders Manipur na hek akoina safong khiba malem si da safong khiba nemi tu digi khoi ngasi bo khoi hanbalai tana Jat bijat khaidana akhoi gi angamba pangalda hanbalai jaba thawna lingje namaga loinana khoina ngasi bo mayam gi seva tor lakchari lakadriba akhoi gi sahi ama ani sigi manung sri sera akhoi gi motorcycle thoba biker akhoi gi tourist mayam backpacker mayam ama lei akhoi Manipur da yamna lakchaning ba adu makhoi na connection si leitaba aduna akhoi Royal Riders connection si yam leina re hojikti tourism si chakot pagi lambi ram dasu akhoi jig Royal Riders si akhoi mai onsen bagi planning amsu lai Palan thoram aduga mari leinana rock musical concert na singba kaya amasu pangthokhi Manipur na lamdam asigi chingnung manung manaba thakda porakani haibagi pandam amada changjal laiba khongthang asigi saruk ama oina ing lising ani gi 13 lakpada malem bumbagi oina tourist destination ama oina Royal Rider malem da laiba mafam sing asidagi lakhanabagi achowa pandam ama thamli haina nauna thauburel oina thau porakadoriba President Momo Laisam gi wafam kaya fondorokli cameraman chinglai gi loina na paudam jariba bisorjit masi Imphal East Ngasigi lengak amadi tongan ba CSO singna mayai kaba nisa maru phangna muthananaba khongthang kaya paikhatlabasu mayai kaba nisa saba amadi yonbagi chang nongmagi hengalagli anti smuggling unit custom division Imphal na akhanaba paw ama phangbadagi sathakhiba thijin humjin bagi khongjangda ngarang miyoi ama chingmairong MBC search manaktagi malemgi kaithelda lupa crore manga rongi oigedaba WY tablet ka konana fare pharaba miyoi adu churchanpur dagi lalming thanga chahi nimphuni thoi apokpa laikhidraba lalpiang lim kowi hairi hausi amuk sanabagi paw phangbigani Sinduna Porompat TV Tower manakta laiba Nesur ground da chatharakiba manga suba Afimfa Cup 2019 ngasi sanakiba aroiba quarter final gi match da MSET FC na Amka FC bu ani sinoda maitiba pikre
Hausik Pau American Atian break Amatanga. International School. Admission open for pre-nursery to class 8 for academic season 2019. Selling features. Princeton International School is located in a serene and noise-free environment. Smart classrooms, a relentless focus on teaching and learning. Teachers and students strive for excellence in academic and extracurricular activities. Separate hostel for boys and girls. Remedial classes for weak students. Regularly monitoring teachers' performance by the principal and high authority for imparting quality education. Computer lab, science lab, and library. Well-maintained football ground, swimming pool, basketball court, gym, and indoor court for badminton, table tennis, etc. Self-defense classes like taekwondo and wushu. And also available classes for Arabic and Meitei Mayek. Session starts from 28 January for class 6 to 10 and 7 February for pre-nursery. Last date of admission, 26 January for class 6 to 7 and 4th February for pre-nursery. Please contact Princeton International School, Ketri Awang Leka, Imphal East. Contact number 9436586723. Kanglei Park Modern School. Admission started for 2019 session. Free admission with 100% concession and tuition fee and 1 month free boarding for the third and following children of the same parent. Inspirational awards and prizes for meritorious students. Facilities available. Special concession for students from BPL families and fatherless children. Free medical checkup at least once a year. Separate boarding for boys and girls. Session starts from 21st January. For more information, please contact 8974-834-231. Matalgi Sasenaba Products Sindagi Jackson Bio. Kanglei Park Spices Industry na puthokpa Majalgi atopa manaba manufacturing unit amatalajade. KSI na puthokpa Majalgi asengba products sing asibu khangnabagidama packaging da KSI logo Kanglei Park Spices Industry yaubara haina check tobiu. Amasung packaging da ISO 9001-2008 or ISO 9001 or 2015 asi yaubara haina check tobiu. Lalamung Makong Takela Mamlekai Rims Road Factory Thangweban Sinam Lekai haina thari basin Taba atopa amata Majalgi asengba product natte sasinaba amasung malhanba singdagi Jackson Biu hena kupamarol khangnaba lengsinbirau Majal Kanglei Park Spices Industry Lalamung Makong Takhelamam Lekai Rims Road Factory Thangmiban Sinam Lekai near Lamfelam Park natraga logon tobiu www.majalspices.com or Facebook/majalspices natraga email tobirau info@majalspices.com. Break matungda mayam amuka hna taram na picture Assam amadi Nagaland ngamkhaida laiba Lirmen Khulda Assam Police ki outpost ama sanana ba thabak suba singi laifamda masakhang daba Nagaland gi khunja sing oigani singnaba singna pochai khuju khulai kaya na chingba amang ata thogalambada natna matungda ngarang Assam amadi Nagaland gi khunja singi marakta ungkhatna ba thokre Lirmen Senson Mungdang LSM ki President I Mautesman Amadi Secretary Imna Tongjukna Thadorak Pacherol Amana Haukiba Kunmathoida Emergency Mifam Ama Pangthoktuna Khulduda Police Outpost Sahandana Bahaina Wareb Laukrabani Maduge Mayokta Assam Police na Ahenba Police Force Aduna Outpost Sananaba Honarakpadagi Irang Adu Thokibani Hairi. Indian Today ge Karvi Inside Much of the Nation poll gi matung ina karigumba Rahul Gandhi na Mamata Banerjee Mayawati amadi Akhilesh Yadav pu khusamnana chatminana ba haiba ngamlabadi handaki lakliba Lok Sabha mikal asida BJP su soidana maithiba ngamgani haina fongdokre. Poll asigi matung ina Congress na luchingba UPA na yamna chawna mai pakani haina fongdokli Bharat miyam gi poll asi lakadoriba Lok Sabha mikal asigi mangoinana thokibani masina maram oiduna Prime Minister Narendra Modi amadi BJP gi luchingba Amit Shah bu wakhal nungnang halle hairi.
Malaysia gi royal family na chahi yangkhai mapan suraba Sultan Abdullah Sultan Ahmad Sabu ngarang laibak adugi nauna ningthau oina khankhre lakliba tha sigi kunthra mathoida mahak na ningthau gi pham adu sahi mangagi oina paigini haina laibak adugi laingak loigi miyoi amana phongdokre panba yabadi nauna ningthau oigadoriba Sultan Abdullah na mahaki naduna leiriba mapagi mahut sinduna haukiba sayoldagi laibak adugi thawai puba horakhibani Nasi Manipur phone kiba pause singda kari kari maru eba pau yor bage habdu mayam punna mu mieng taminasi Sangai Express Loop Tarama Thoina MP gi yumda Thomjin Kre Police ka muknarak padigi Mahiroi Singh Sokre MP ga su unaki Lieutenant Colonel Dharambir attest taunaba cherol court na chana handre Bail pikidre jail da Thajin Kre Pognafam CA bill gi khongjangda police na smoke bomb kapadagi mi manga sokre lamdamasugi miyam gi apamba da lepkani Bhabananda CA bill gi ek onringai da chatnaba horamle El Ibomcha Naharol gi Thaudang CAB gi mayokta Mahiroi Singh na MP Bhabanandi gi yumda Thomjin Kre BJP amasung sarkar asina miyam gi apamba gi mayokta lairoi ke Bhabananda Non indigenous people sing ST amasung SC gi list gi lauthok trabadi akan makhongjang changsilagani Jiribam lambida transporter singi marakta muknabana driver kayada chamamnaba phawle association Jiribam district ta afava official sing thamba pambi trabadi office thong lonsin gani Huyen Lanpao PLA gi gypsy yauna miyoi khara halaga phumjin khibagi inquiry satharamba thengnadre high court Citizenship bill Rajya Sabha gi MP Bhabananda gi yumda thomjilakre manga sokle Sana Leibag Sasinaba insurance na auto rickshaw sing salainare auto rickshaw ayamba amukhak chehi amagi insurance yarum laga makha satharakidre company Facebook ta Chief Minister Nongthomam Biren hatkani ki haluba miyoi police na phare Fire Service Home Guard amasung Civil Defense ki award sing lauthokpada Manipur nil chatle MP Bhabananda gi yumda Mahiroi Singh na thomjin kre Ichel Express CAB lisingani tarataruki mayokta sangsilakiba Mahiroi manga asok apan nangkre Mahiroi Lup Singh amadi kaithel phangbi ima Singh na Rajya Sabha gi MP anigi yumda thomjin kre Hello China Bye Bye India banner makhada Mizoram gi Mahiroi Singh irang horakle Ireibak Miyamna phare haibagi mayokta ai amadi party na chatloi CAB gi mayokta miyamna MP Bhabananda gi yumda thomjin kre CAB pass tawraba matungda mitop changsilaklabadi chaktangba amadi leifam leitabagi awaba mayoknaragani JC ani suba round gi startup Manipur gi interview pangthokre Congress lengak matamda hu kamsilamki Loislakpada maru iba pau amukahanna Republic Day gi thoram kanglei yelho mi miyamna saruk yabi bagi mahutta lambi lamjau da thoktuna CA bill yaning da khongjang oina sangsin biu haina UCM gi president Sunil Karam na miyamda appeal tawrakli Mapan Suba National Voters Day gi thoram pangthokre voters singna aki bayawdana isage hak sijunadana vote thadasi haina Chief Secretary Dr. J. Suresh Babu na phongdokre Manipur lainga ki maroi baloisang ama oiriba DIPR na January tha loiga toriba phauba sahi asigi oiba diary puthokpa ngamdana leiri Hauziki wenadi Manipuri pau matang sida loijere Times of Manipur News mieng tabiro punamakpu ARUNBALA amuk kahana khurumjari